ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤꯑꯣꯏꯕꯅ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯆꯥꯎꯈꯠꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕꯁꯤꯡꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕꯒꯤ ꯄꯦꯟꯅꯗꯕ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯍꯩꯔꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕ ꯀꯌꯥꯃꯔꯨꯝꯕꯨ ꯄꯦꯟꯅꯅꯕ ꯊꯧꯒꯜ ꯀꯌꯥꯃꯔꯨꯝ ꯇꯧꯔꯒ ꯃꯆꯥ ꯎꯅꯅꯕ ꯊꯧꯅꯤꯖꯩ꯫ ꯑꯁꯨꯝꯅ ꯃꯆꯥ ꯄꯣꯛꯇꯕꯒꯤ ꯋꯥꯅꯔꯤꯉꯩ ꯃꯊꯛꯁꯤꯗ ꯂꯩꯕꯥꯛꯇꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛ, ꯂꯝꯗꯝꯗꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯌꯦꯡꯂꯒꯇ ꯂꯩꯅꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤ ꯑꯇꯩꯒꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯂꯝꯗꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯍꯦꯛ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯗꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯗꯨ ꯑꯔꯦꯝꯕꯅꯤ ꯈꯟꯕꯗꯒꯤ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧꯗꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯂꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃꯈꯛ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯗ ꯅꯤꯡꯊꯧꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯅꯕ ꯊꯧꯅꯤꯖꯈꯤ꯫ ꯃꯆꯥ ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦ ꯂꯥꯏꯕꯛ ꯐꯕ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯝꯅ ꯋꯥꯔꯤꯕꯅꯣ? ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯇ꯭ꯔꯤꯕꯒꯤ ꯅꯨꯡꯁꯤꯔꯕ ꯅꯆꯥꯗꯨ ꯎꯕ ꯐꯪꯗꯕꯅꯤ꯫ ꯁꯣꯏꯗꯅꯃꯛ ꯅꯨꯡꯁꯤꯔꯕ ꯅꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯐꯪꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ, ꯅꯆꯥ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯂꯝꯗꯝꯁꯤ ꯃꯤꯈꯥꯗꯤ ꯄꯣꯜꯂꯒꯅꯤꯗꯣ꯫ ꯑꯗꯨꯒ ꯅꯆꯥꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯂꯩꯕꯥꯛꯁꯤ ꯍꯟꯖꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ, ꯅꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯍꯥꯔꯥꯅꯤꯒ ꯅꯍꯥꯛꯀ ꯁꯛꯂꯣꯠꯂꯒ ꯃꯇꯝ ꯈꯔꯗꯤ ꯅꯄꯨꯟꯁꯤꯗꯨ ꯂꯦꯜꯂꯨꯔꯣ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯂꯦꯝꯅꯈꯛ ꯃꯥꯡꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯁꯛꯂꯣꯠꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ꯫ ꯇꯥꯟꯖꯥꯅ ꯌꯥꯗꯕꯗꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯁꯨꯅꯨꯡ ꯐꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯁꯛꯂꯣꯠꯂꯒ ꯂꯝꯗꯝꯗꯨꯗ ꯂꯩꯕ ꯍꯋꯥꯏ ꯑꯃꯗꯤ ꯐꯧ ꯁꯨꯕꯅ ꯍꯤꯡꯅꯕꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯨꯅꯁꯨ ꯁꯛꯂꯣꯠꯂꯒ ꯂꯥꯟꯖꯦꯜꯂꯛꯂꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝꯁꯨ ꯄꯤꯕꯤꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯏꯃꯨꯡꯗꯨꯒꯤ ꯁꯤꯟꯐꯝ ꯍꯋꯥꯏ ꯑꯃꯗꯤ ꯐꯧ ꯁꯨꯕꯒꯤ ꯊꯕꯛꯇꯨ ꯌꯥꯎꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤꯗꯨ ꯊꯥ ꯁꯨꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁꯛꯂꯣꯠꯂꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯃꯉꯥꯜ ꯍꯥꯏꯅ ꯀꯧꯔꯦ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ, ꯆꯥꯅꯤꯡꯕꯇ ꯆꯥ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯃꯈꯣꯏꯅ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯗ ꯍꯋꯥꯏ ꯑꯃꯗꯤ ꯐꯧ ꯁꯨꯕ ꯌꯥꯎꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯄꯤꯛꯄ ꯁꯦꯜꯐꯝ ꯈꯔꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯁꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯋꯥꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯩꯃ, ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯕ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦ꯫ ꯃꯇꯝ ꯀꯨꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯗꯕꯗꯒꯤ ꯋꯥꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯦꯗꯣ꯫ ꯏꯔꯝꯗꯝꯁꯨ ꯂꯥꯟ ꯇꯥꯔꯛꯄꯗꯒꯤ
ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯆꯥꯎꯔꯕ ꯃꯇꯝꯗꯇ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯅꯤꯡꯈꯥ ꯇꯝꯕ ꯉꯝꯒꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯌꯥꯝꯅꯁꯨ ꯄꯤꯛꯂꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯧꯕ ꯌꯥꯕꯒꯤ ꯃꯇꯝ ꯌꯧꯕꯗ ꯉꯥꯏꯔꯤ꯫ ꯏꯆꯥ ꯑꯅꯤꯅ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯁꯨꯔꯒ ꯍꯤꯡꯒꯅꯤ? ꯊꯧꯅꯥ ꯍꯜꯂꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤꯗꯨꯕꯣ? ꯃꯇꯥꯡꯅ ꯃꯇꯝꯅ ꯏꯆꯥ ꯑꯅꯤꯁꯦ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯁꯛ ꯂꯣꯠꯂꯒ ꯂꯩꯕ ꯇꯥꯕꯅꯦ꯫ ꯃꯐꯝꯁꯤꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯆꯥ ꯑꯅꯤꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯦ꯫ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯑꯋꯥꯕ ꯀꯌꯥꯁꯦ ꯈꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯍꯥꯞꯄ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏ, ꯐꯔꯦ, ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝꯁꯦ ꯈꯥꯡꯂꯒ ꯑꯩ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯑꯐꯕ ꯃꯍꯩ ꯃꯁꯤꯡꯗꯤ ꯇꯝꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯐꯕ ꯃꯍꯩꯁꯪ ꯑꯃꯈꯛ ꯊꯤꯔꯁꯤ꯫ ꯑꯩꯅ ꯇꯥꯕꯗ ꯂꯝꯗꯝꯁꯤꯗ ꯌꯥꯝꯅ ꯍꯩꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯍꯩꯁꯪ ꯑꯃꯈꯛ ꯂꯩ ꯍꯥꯏ꯫ ꯑꯣꯖꯥꯗꯨꯒꯤ ꯂꯩꯐꯝꯗ ꯆꯠꯂꯒ ꯏꯆꯥ ꯑꯅꯤꯒꯤ ꯃꯍꯩꯁꯦ ꯇꯝꯅꯅꯕ ꯑꯩ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯑꯣꯖꯥꯗꯨꯒꯤ ꯃꯍꯩꯁꯪ ꯊꯤꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯗꯨ ꯊꯦꯡꯅꯔꯦ꯫ ꯂꯥꯟꯒꯤ ꯃꯍꯩꯗ ꯅꯠꯇꯅ ꯑꯣꯖꯥꯗꯨ ꯃꯤꯇ꯭ꯔꯪꯖꯥꯗꯨꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯆꯥꯗꯨ ꯑꯣꯖꯥꯗꯨꯒꯤ ꯂꯩꯐꯝꯗ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯩ ꯇꯝꯕꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯀꯌꯥꯃꯔꯨꯝ ꯂꯧꯔꯝꯃꯤ꯫ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧꯅ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏ, ꯃꯍꯩ ꯃꯁꯤꯡ ꯑꯃꯗꯤ ꯃꯤꯇ꯭ꯔꯪꯖꯥꯗꯨꯒꯤ ꯂꯝꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥꯕꯨ ꯇꯣꯜꯂꯕ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯣꯖꯥꯕꯨ ꯇꯣꯜꯂꯕ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯔꯛꯄꯅꯤ꯫ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯑꯣꯖꯥꯒ ꯊꯦꯡꯅꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯐꯥꯎꯕ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯁꯛ ꯂꯣꯠꯂꯒ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯗꯨꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯈꯟꯖꯩ, ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤ ꯑꯃꯟꯕ ꯐꯤꯖꯣꯜ ꯀꯌꯥꯃꯔꯨꯝ ꯁꯦꯠꯂꯕꯁꯨ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥꯗꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯒꯤ ꯃꯇꯦꯡꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯍꯩꯁꯪꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯤꯡꯅꯕ ꯂꯩꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯒꯤ ꯃꯔꯝꯗꯨ ꯍꯥꯏꯌꯨꯗꯣ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯁꯛ ꯂꯣꯠꯂꯒ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥ, ꯇꯣꯜꯂꯕ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯣꯖꯥꯗ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨꯗꯣ꯫ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯃꯔꯨꯝꯒꯤ ꯃꯍꯩꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯑꯐꯥꯎꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯃꯐꯝꯁꯤꯗ ꯃꯍꯩ ꯇꯝꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯃꯛ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯍꯟꯕ ꯇꯥꯏ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯈꯣꯏꯕꯨ ꯃꯍꯩ ꯇꯝꯕꯒꯤ ꯃꯃꯜꯗꯤ ꯌꯥꯝꯅ ꯆꯥꯎꯏꯀꯣ꯫ ꯊꯥ ꯊꯥꯒꯤ ꯑꯣꯏꯅ ꯁꯦꯜ ꯑꯅꯥ 200 ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯨꯄꯥ, ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯍꯌꯦꯡꯃꯛ ꯃꯐꯝꯁꯤꯗ ꯊꯤꯟꯕꯤꯔꯛꯑꯣ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯛ ꯂꯣꯠꯂꯤꯕ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯏꯆꯥ ꯑꯅꯤꯒꯤ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯗꯤ ꯇꯣꯜꯂꯕ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯅꯤꯗꯣ? ꯍꯋꯥꯏ ꯑꯃꯗꯤ ꯐꯧ ꯁꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯄꯤꯛꯄ ꯁꯦꯟꯐꯝꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯣꯜꯂꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯇꯣꯜꯂꯕ ꯑꯩꯅ ꯑꯉꯝꯕ ꯁꯦꯜ ꯀꯠꯆꯒꯦꯗꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯗꯣ꯫ ꯑꯣꯖꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ ꯅꯨꯄꯥ, ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯐꯝꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝꯗꯨ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ
ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ. ꯅꯪꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯅꯤꯃꯛ ꯃꯐꯝꯁꯤꯗ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯩꯍꯜꯂꯒ ꯑꯩꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯑꯩꯅ ꯍꯦꯛ ꯈꯪꯖꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯒꯦ. ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯍꯧꯕ ꯇꯥꯔꯦ. ꯑꯗꯨꯒ ꯅꯨꯄꯥ, ꯅꯪꯅ ꯅꯆꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯄꯥꯝꯕꯗꯣ ꯈꯟꯖꯧ. ꯑꯩꯁꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯅꯪꯅ ꯄꯨꯗꯕ ꯅꯆꯥꯗꯣ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥꯒꯨꯝ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ. ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯨꯒ ꯃꯨꯟꯅ ꯈꯟꯅꯔꯨꯔꯣ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯅꯤꯡꯂꯕꯗꯤ ꯍꯌꯦꯡꯃꯛ ꯅꯆꯥ ꯑꯅꯤꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯤꯟꯕꯤꯔꯛꯎ. ꯑꯁꯨꯝꯅ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧꯅ ꯑꯣꯖꯥꯗꯨꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯔꯕꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯇꯥꯟꯅꯔꯝꯃꯤ. ꯃꯆꯥꯕꯨꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯅꯤꯡꯉꯤ. ꯁꯦꯜꯗꯤ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯑꯐꯥꯎꯕ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯌꯥꯔꯦ. ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡꯁꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯗꯁꯨ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯃꯛ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯁꯤꯟꯅꯔꯝꯃꯤ. ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ, ꯑꯣꯖꯥꯒꯤ ꯋꯥꯐꯝꯗꯨ ꯇꯣꯜꯂꯕ ꯑꯩꯅ ꯌꯥꯖꯔꯦ. ꯏꯆꯥ ꯑꯅꯤꯁꯦ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯂꯕꯅꯤ. ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯑꯣꯖꯥꯅ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯈꯨꯗꯤꯡꯃꯛ ꯆꯤꯊꯗ ꯇꯝꯕꯤꯌꯨꯀꯣ. ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯛꯂꯕ ꯀꯥꯟꯗ ꯑꯣꯖꯥꯅ ꯄꯥꯎ ꯄꯤꯕꯤꯔꯛꯎ. ꯑꯩ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯆꯒꯦ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯂꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ. ꯑꯗꯨꯒ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯁꯤꯡ ꯆꯥꯎꯕ ꯉꯥꯏꯖꯩ. ꯑꯃꯔꯣꯝꯗ ꯑꯐꯥꯎꯕ ꯑꯣꯖꯥꯗꯨꯅ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯈꯟꯖꯔꯝꯃꯤ. ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯑꯈꯪꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯇꯝꯕꯤꯕ ꯍꯧꯋꯤ. ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯗꯤ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯍꯩꯔꯝꯗꯦ. ꯏꯄꯪ ꯄꯪꯅ ꯑꯗꯨꯃꯛ ꯂꯩ. ꯑꯐꯥꯎꯕ ꯑꯣꯖꯥꯗꯨꯅ ꯃꯥꯂꯦꯝꯗꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯁꯦꯝꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯦ. ꯑꯗꯨꯅ ꯑꯣꯖꯥꯗꯨꯅ ꯃꯍꯥꯛꯄꯨ ꯁꯟ ꯁꯦꯟꯅꯍꯟꯕ ꯑꯃꯗꯤ ꯍꯤꯡꯈꯣꯜ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯇꯝꯕꯤ. ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯉꯥꯜꯗꯤ ꯃꯐꯝꯗꯨꯗ ꯃꯍꯩ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯒꯤ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯉꯥꯡ ꯑꯃ ꯍꯥꯏꯕꯗු ꯑꯣꯏꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯍꯦꯛ ꯃꯆꯥꯗ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯇꯕ ꯃꯍꯩ ꯃꯤꯇ꯭ꯔꯪ ꯖꯥꯗꯨꯒꯤ ꯑꯣꯏꯕ ꯕꯤꯗ꯭ꯌꯥ ꯀꯌꯥꯃꯔꯨꯝꯁꯨ ꯇꯥꯛꯄꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯏꯆꯦꯜꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯉꯥꯜ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯦ. ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯥꯂꯦꯝꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯧꯒꯨꯝ ꯃꯍꯩ ꯃꯁꯤꯡ ꯀꯔꯤꯁꯨ ꯍꯩꯇꯦ. ꯏꯆꯝ ꯆꯝꯅ ꯁꯟ ꯁꯦꯟꯕ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯉꯥꯜꯗꯤ ꯃꯤꯇꯤꯛ ꯃꯤꯔꯧ ꯈꯪꯕ, ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯈꯪꯕ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ, ꯆꯥꯡ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯃꯉꯥꯜꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯕ ꯄꯥꯝꯃꯤ. ꯑꯗꯨꯒ ꯑꯄꯪꯕ ꯏꯆꯝ ꯆꯝꯕ ꯃꯥꯂꯦꯝꯕꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯈꯤꯅꯕ ꯁꯔꯧ ꯁꯤꯜꯂꯝꯃꯤ. ꯂꯥꯏꯔꯕ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯆꯥꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯒꯤ ꯃꯐꯝꯗꯒꯤ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯃꯇꯝꯗꯨꯗ ꯑꯣꯖꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯕ ꯃꯉꯥꯜꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯤꯇ꯭ꯔꯪ ꯖꯥꯗꯨꯒꯤ ꯃꯍꯩꯅ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯁꯤꯜꯂꯤꯕ ꯁꯔꯧꯗꯨ ꯃꯥꯡꯖꯧꯅꯅ ꯌꯦꯡꯕꯗꯒꯤ ꯈꯪꯗꯣꯛꯂꯝꯃꯤ. ꯑꯣꯖꯥꯒꯤ ꯁꯔꯧ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕꯗ ꯃꯉꯥꯜꯅ ꯂꯥꯏꯔꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯤꯇ꯭ꯔꯪ ꯖꯥꯗꯨꯒꯤ ꯁꯛꯇꯤꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯎꯆꯦꯛ ꯑꯣꯜꯂꯒ ꯃꯍꯥꯛ ꯂꯥꯏꯔꯕ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯉꯥꯜꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯥꯛꯄꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯏꯆꯥꯇꯣꯝꯕ? ꯑꯊꯦꯡꯕꯁꯤꯗ ꯅꯪ ꯅꯊꯟꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄꯗꯤ? ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯄꯥ ꯑꯩꯉꯣꯟꯗ ꯇꯝꯃꯨꯅꯦ." ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥ ꯑꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯏꯄꯥꯅ ꯇꯥꯆꯧ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯃꯔꯛꯇ ꯑꯃꯗꯤ ꯂꯧꯕ ꯂꯥꯛꯂꯒꯅꯤꯗꯣ꯫
ꯑꯗꯨꯗ ꯏꯄꯥ ꯏꯕꯨꯡꯉꯣ, ꯇꯥꯆꯧꯗꯤ ꯃꯍꯩ ꯃꯁꯤꯡ ꯀꯔꯤꯁꯨ ꯍꯩꯇꯦ, ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯍꯥꯛꯄꯨ ꯁꯟ ꯁꯦꯜꯍꯟꯕ, ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯟꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯍꯩꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯍꯩ꯫ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯍꯧꯅꯅꯕ ꯊꯧꯔꯥꯡꯁꯤ ꯁꯤꯜꯂꯤꯕꯅꯤ꯫ ꯄꯥꯕꯨꯡꯕꯨ ꯑꯄꯪꯕ ꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗ ꯀꯝꯗꯧꯅ ꯑꯣꯖꯥꯅ ꯁꯤꯜꯂꯤꯕꯅꯣ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗ ꯀꯝꯗꯧꯅ ꯑꯣꯖꯥꯗꯨꯅ ꯁꯤꯜꯂꯤꯕ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯍꯩ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯇꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯑꯣꯖꯥꯅ ꯃꯈꯣꯡꯗ ꯌꯣꯠꯂꯤ ꯊꯨꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯡꯗ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ, ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯃꯃꯥꯡꯗ ꯊꯥꯕ ꯇꯔꯨ ꯇꯔꯨꯕ ꯐꯤꯗꯥꯗ ꯅꯤꯡꯊꯤꯅ ꯂꯩꯍꯟꯒꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯄꯥꯕꯨꯡꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯈꯣꯡꯗ ꯌꯣꯠꯂꯤ ꯊꯨꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯆꯧꯕꯨꯅ ꯇꯔꯨ ꯇꯔꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯩ ꯍꯩꯔꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯉꯥꯜꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯁꯔꯧꯗꯨ ꯃꯄꯥꯗ ꯈꯪꯍꯜꯂꯝꯂꯕꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯂꯥꯏꯔꯕ ꯅꯤꯡꯊꯧꯗꯨ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯍꯥꯏꯔꯝꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯖꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯉꯥꯜꯕꯨ ꯃꯈꯣꯡꯗ ꯌꯣꯠꯂꯤ ꯊꯨꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯥꯂꯦꯝꯕꯨꯅ ꯃꯃꯥꯡꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥꯗꯨꯅ ꯁꯛ ꯂꯣꯠꯂꯤꯕ ꯂꯥꯏꯔꯕ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯛꯏ, ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯃꯥꯂꯦꯝꯗꯤ ꯃꯍꯩ ꯃꯁꯤꯡꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯉꯥꯜꯗꯤ ꯃꯍꯩ ꯃꯁꯤꯡ ꯀꯔꯤꯁꯨ ꯍꯩꯇꯦ꯫ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯅꯆꯥꯅꯨꯄꯥ ꯑꯃꯗꯣ ꯄꯨꯔꯣ, ꯑꯗꯨꯒ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯨꯀꯣ꯫ ꯃꯥꯡꯖꯧꯅꯅ ꯑꯣꯖꯥꯗꯨꯒꯤ ꯁꯔꯧ ꯈꯪꯂꯕꯗ ꯂꯥꯏꯔꯕ ꯅꯤꯡꯊꯧꯅ ꯑꯣꯖꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ, ꯑꯣꯖꯥꯅ ꯏꯆꯥ ꯑꯅꯤꯕꯨ ꯃꯥꯅ ꯆꯥꯅꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯣꯖꯥꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯏꯆꯥ ꯑꯃ ꯈꯜꯂꯣ ꯍꯥꯏꯔꯕꯅꯤꯅ ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯤ ꯃꯉꯥꯜꯁꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯖꯈ꯭ꯔꯒꯦ꯫ ꯃꯃꯥ ꯂꯩꯃꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯦ ꯃꯁꯤꯇꯕꯨ ꯁꯣꯟꯖꯔꯤꯕꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯃꯥꯂꯦꯝꯁꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯊꯝꯖꯔꯝꯂꯒꯦ꯫ ꯂꯥꯏꯔꯕ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯏꯔꯕ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯆꯥꯡ ꯇꯥꯗꯅ ꯍꯩꯔꯕ ꯃꯍꯥꯛꯅ ꯃꯆꯥꯃꯛꯅꯤ ꯈꯜꯂꯤꯕ ꯃꯉꯥꯜꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯗꯨ ꯃꯤꯇ꯭ꯔꯪ ꯖꯥꯗꯨꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯀꯔꯝꯅ ꯃꯍꯥꯛꯅ ꯈꯜꯂꯝꯕꯒ ꯇꯥꯌꯣꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯉꯥꯜꯅ ꯍꯥꯟꯅꯅ ꯈꯨꯗꯤꯡꯃꯛ ꯃꯄꯥꯗ ꯇꯝꯕꯗꯒꯤ ꯈꯪꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯅꯤꯡꯊꯧꯅ ꯃꯉꯥꯜꯕꯨ ꯄꯨꯕ ꯇꯥꯔꯦ꯫ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗꯒꯤ ꯃꯉꯥꯜ ꯃꯄꯥꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥꯗꯨꯅ ꯃꯍꯩ ꯁꯤꯖꯤꯟꯅꯔꯒ ꯃꯉꯥꯜ ꯈꯛ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯑꯩꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯑꯈꯪꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯤꯊꯗꯅ ꯇꯝꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯂꯕ, ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯕꯒꯤꯗꯃꯛ ꯂꯃꯟ ꯁꯣꯏꯗꯅꯃꯛ ꯈꯨꯝꯈꯤꯒꯅꯤ, ꯌꯦꯡꯉꯨ ꯍꯩ꯫ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯈꯨꯝꯂꯝꯃꯤ, ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯄꯥꯕꯨ ꯅꯍꯥꯛꯅ ꯃꯤꯅꯝꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯂꯝꯗꯝꯒꯤ ꯈꯜꯂꯒ ꯑꯣꯖꯥꯕꯨ ꯃꯤꯅꯝꯖꯕꯅꯤ꯫ ꯃꯤ ꯑꯃꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯗꯨꯗ ꯃꯤꯅꯝꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯉꯥꯜ ꯑꯣꯖꯥꯗꯨꯒꯤ ꯃꯐꯝꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯏꯆꯝ ꯆꯝꯖꯕ ꯃꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯕꯨ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯉꯥꯜ ꯂꯥꯏꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯗ ꯃꯄꯥꯕꯨ ꯃꯇꯧ ꯀꯝꯗꯧꯅ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯝꯂꯛꯄ ꯃꯍꯩ ꯁꯤꯖꯤꯟꯅꯔꯒ ꯃꯉꯥꯜꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯏ,
Ipa ibungo, khulsida leiriba khulsibu ngakliba ningthaugi mantridu yen kaunabasi aduki matik pamjabani. Aduna ipa ibungo, aina haijaba mahigi saktina ai fajaraba kaunayen amakhak olage. Ipa ibungo na aibu ningthau manaidugi manakta chatlaga ana samngada yonbiro. Nasagidamak karisuwagano, ikuidana amok ai hanjarakke. Masanopa atonba mangal na hariba wadu mapa ningthausu yare. Aduna mangal fajaraba yenba amakhak onthokre. Mapa ningthauna yendu puraga khulduda leiriba mantrigi mayumda laklammi. Aduga mantriduda hairammi. Angamba, aina purakliba kauna yensi angamba na pamibra. Yensi atopa yensinga kauna ba matamda manata ngambani. Karigumba angamba na pamlabadi sumnatagi ana samwada yonjarage. Mantriduna kummi, hais, yenchidi yamna phajare he. Adubu nupa, mamalsidi yamdi yami he. Adubu phare, yensigi phajabasida ai asuki matik pame. Ai mase laurage. Asumna hairaga mapaning thauda mantriduna ana samwadu pire. Aduga yendu laurabagi matungda mantridu manaisingda yendu piraga achouba yotki polang amada upsinanaba hairammi. Asumna mangalna onba yendu yotki polang amana upsilaga thamle. Athengba matamda mangalna amuk yendudagi theba olaga laibak manungda hutlaga chatkhirammi. Asumna mangalna lairaba mapaning thogi manakta amuk yaurakhi. Nongalagdi mantri aduna mahaki fajaraba yendu masung mamanaba kayamarumda utki haina khanbadagi manaisingda yendu lauthoknanaba hairammi. Manaising aduna yendu yenglurabaki matungda amuk mantrida hairi. Angamba, yendu achaubochi amakhakna puraga chatkraba male lairamdre. Mapaduda sauna luba kom amakhaksu lairammi. Manaisingi wadu tarabaki matungda mantridu yamna sauna usidu pharusu chatlu haina hairaklammi. Asomdana kamdauri mangalna amuksu mahaki mahi sizinaraga sel hena phangnanabagidamag lairaba mapada hairammi. Ipa ibungo, khulsida dukan chauna phamliba misaksi sagolbu yamna pambani. Aduna ai fajaraba angauba masugi sagol laba amakhak olage. Ipana hanagumna aibu puraga chatlaga dukan mapududa aibu analising ahumda yonbiyu. Asi hairaga mangal fajaraba sagol laba achouba amakhak onthokre. Mahakna hairambagi matung inna mapana khulduda leiriba dukan mapuduki manakta chatli aduga sagoldu pamra haina hanglammi. Top na phajaba sagoldugi mataudu uba matamda dukan mapudu yamna pamba haibadu hek thoklare. Aduna mahak sagolgi mamandu hangi. Lairaba mapana dukan mapududa sagolgi mamal oina supnagi ana lising ahum piyo haina hairammi. Sagolgi mamaldu yamlabasu sagoldugi phajaba mataududa pamba hinmankibadagi dukan mapudu ana lising ahumdu piraga sagoldu leihaurammi. Warisi asuki matik sangi aduna saruk ani thokjarage. Ahanba saruk matangsida loisinjage.